ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯁꯣꯡꯂꯕ ꯃꯣꯡꯁꯪ ꯑꯃꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯟꯖꯥ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯁꯟ ꯑꯃꯗꯤ ꯑꯄꯤꯛꯄ ꯑꯉꯥꯡꯅꯆꯤꯡꯕ ꯐꯥꯗꯨꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯀꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯌꯨꯝꯗꯨꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯆꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯨꯁꯣꯟ ꯄꯥꯁꯣꯟꯂꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯌꯨꯝꯁꯤꯡꯗ ꯑꯣꯏꯅ ꯆꯪꯂꯝꯃꯤ꯫ ꯈꯨꯟ ꯑꯗꯨꯗ ꯁꯁꯤ ꯀꯧꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯁꯤꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯏꯃꯥ, ꯄꯥꯕꯨꯡ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄꯗ ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯏꯃꯥ꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯐꯥꯔꯒ ꯆꯥꯊꯣꯛꯏ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ ꯏꯆꯥꯁꯤꯗꯤ? ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅꯒ ꯏꯆꯥꯗ ꯍꯦꯛ ꯁꯣꯛꯄ ꯉꯝꯄꯣꯟꯇꯦ ꯏꯃꯥ ꯂꯩꯔꯤꯉꯩꯗ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯗꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯨꯡꯂꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯌꯦꯡꯉꯣꯏ, ꯏꯃꯥ ꯉꯥꯡꯕꯤꯗꯣ ꯊꯤꯔꯨꯈꯤꯒꯦ, ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯨꯀꯣ, ꯐꯖꯅ ꯂꯩꯔꯝꯃꯨ, ꯏꯆꯥꯁꯤꯗꯤ ꯀꯤꯕ ꯌꯥꯗꯦꯀꯣ"꯫ ꯀꯗꯥꯏ ꯇꯥꯟꯅ ꯊꯤꯔꯨꯗꯣꯏꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯨ? ꯀꯗꯣꯟꯗ ꯆꯠꯈ꯭ꯔꯕ ꯌꯥꯅꯣꯅꯦ ꯃꯁꯤꯒꯤ ꯁꯟꯕꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ? ꯑꯥꯗ ꯂꯩꯔꯦ, ꯉꯥꯡꯕꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯁꯟꯙ꯭ꯌꯥ ꯇꯥꯁꯜꯂꯛꯄꯗ ꯁꯁꯤꯒꯤ ꯃꯄꯥꯁꯨ ꯂꯪꯐꯩꯗꯒꯤ ꯍꯦꯜꯂꯛꯂꯝꯃꯤ꯫ "ꯍꯩ, ꯅꯃꯥ ꯅꯆꯥꯕꯨ ꯇꯥꯗꯕ꯭ꯔꯅꯦꯍꯦ? ꯑꯩ ꯂꯥꯛꯑꯦ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ, ꯑꯩ ꯂꯥꯛꯑꯦ꯫ ꯇꯥꯗ꯭ꯔꯕꯣ ꯅꯈꯣꯏꯕꯣ? ꯑꯣ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯃꯣꯏ ꯄꯥꯕꯨꯡ, ꯀꯣꯛꯅꯅꯕ ꯃꯩꯒ ꯏꯁꯤꯡꯒ ꯊꯝꯖꯔꯝꯂꯕꯅꯤ, ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯑꯒ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯑꯒ ꯆꯪꯕꯤꯔꯛꯑꯣ, ꯑꯩ ꯆꯥꯛ ꯊꯣꯡꯉꯤꯌꯦ, ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯗꯅ ꯇꯧꯕꯅꯤ"꯫ "ꯍꯣ ꯐꯔꯦ ꯐꯔꯦ, ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯏꯆꯥꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤꯕꯣꯏꯔꯦ, ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯏ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯋꯥꯔꯝꯃꯅꯤ, ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯅꯤꯅ ꯑꯩ ꯆꯥꯛ ꯊꯤꯗꯣꯛꯆꯔꯛꯂꯒꯦ"꯫ ꯑꯁꯣꯟꯗꯅ ꯁꯁꯤ ꯍꯣꯏꯗꯒꯤ ꯌꯨꯝ 2-3 ꯊꯥꯗꯣꯛꯂꯒ ꯂꯩꯕ ꯇꯣꯝꯕꯤꯅ ꯍꯧꯅ ꯍꯧꯅ ꯁꯨꯃꯥꯡꯗ ꯀꯞꯂꯛꯏ꯫ "ꯀꯔꯤꯅꯣꯅꯦ ꯃꯃꯥ, ꯏꯆꯦ ꯇꯣꯝꯕꯤ ꯅꯠꯇ꯭ꯔꯅꯦ ꯃꯈꯣꯟꯁꯤꯕꯣ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕ ꯌꯥꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯈꯪꯗꯦꯅꯦ ꯃꯣꯏ ꯄꯥꯕꯨꯡ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ, ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯃꯈꯣꯟ ꯃꯥꯜꯂꯤ, ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯑꯩꯕꯨ꯫ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯣꯏ ꯄꯥꯕꯨꯡ"꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗ ꯇꯧꯔꯤꯕꯁꯦ꯫ ꯃꯁꯤꯒꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯤꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯁꯦ ꯎꯁꯤꯠꯇ꯭ꯔꯕꯅꯤꯀꯣ꯫ ꯃꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯑꯃꯨꯛꯇꯪ ꯇꯥꯕ ꯍꯥꯏꯗꯨꯅꯅꯦ ꯇꯥꯟ ꯆꯥꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯅꯤꯅꯦꯍꯦ ꯏꯕꯨꯡꯉꯣ, ꯑꯃꯠꯇ ꯄꯣꯛꯆꯕ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯁꯨꯅꯨꯄꯥꯗꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯍꯥꯏꯕꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦꯗꯣ꯫ ꯃꯄꯥꯁꯨ ꯌꯨꯝꯗ ꯂꯩꯇꯦ, ꯂꯪꯐꯩꯗ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡ ꯆꯥꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯄꯥꯕꯨꯡ, ꯍꯧꯖꯤꯛꯄꯨ ꯃꯣꯏ ꯄꯥꯕꯨꯡꯅ ꯂꯪꯐꯩꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯏꯆꯥ ꯁꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩꯅꯦ ꯃꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ"꯫ "ꯃꯃꯥ, ꯅꯪꯅ ꯀꯤꯔꯕꯗꯤ ꯑꯉꯥꯡꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯌꯦꯡꯉꯣꯏ, ꯑꯩꯅ ꯃꯄꯥꯟ ꯆꯠꯂꯤꯕꯁꯦ ꯅꯃꯥ ꯅꯆꯥꯒꯤꯗꯃꯛꯇꯅꯤ꯫ ꯃꯄꯥꯟ ꯆꯠꯇ꯭ꯔꯕꯗꯤ ꯅꯃꯥ ꯅꯆꯥꯗꯤ ꯀꯔꯤ ꯆꯥꯒꯅꯤ? ꯑꯩꯅꯅꯦ ꯉꯁꯤ ꯊꯣꯛꯈ꯭ꯔꯤꯉꯩꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯂꯥꯛꯂꯕꯗꯤ ꯑꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯪꯉꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯪꯅꯅꯦ ꯑꯩ ꯂꯩ, ꯇꯨꯝꯈꯤ, ꯍꯧꯗꯣꯔꯛꯑꯣꯔꯥ ꯍꯥꯏꯅ ꯍꯪꯒꯗꯕꯅꯤ, ꯃꯗꯨꯗꯇ ꯃꯥ ꯆꯠꯈꯤꯗꯕꯅꯤ"꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯁꯤꯒꯤ ꯃꯄꯥꯁꯨ ꯃꯄꯥꯟ ꯂꯝꯗ ꯁꯦꯟ ꯇꯥꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯖꯪꯒꯜꯗ ꯐꯝꯅ ꯐꯝꯅ ꯈꯜꯂꯛꯂꯝꯃꯤ꯫ "ꯑꯁ, ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯆꯥꯕꯁꯤꯅꯗꯤ ꯄꯨꯛꯀꯁꯦ ꯊꯟꯖꯤꯜꯂꯛꯇ꯭ꯔꯦꯗ, ꯁꯟꯕꯤ ꯁꯟꯅꯥꯎꯅꯒ ꯍꯥꯎꯖꯤꯜꯂꯛꯇꯕꯅꯦ꯫ ꯃꯤꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯁꯟꯕꯤ ꯑꯆꯧꯕꯗꯣ ꯆꯥꯔꯕꯗꯤ ꯄꯨꯛꯁꯦ ꯄꯤꯛ ꯍꯦꯛ ꯊꯟꯒꯅꯤꯗ꯫ ꯉꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯐꯝꯅ ꯂꯩꯊꯣꯛꯇꯅ ꯈꯨꯟꯖꯥꯔꯣꯝꯗ ꯊꯣꯛꯎꯈꯤꯒꯦ꯫ ꯁꯟꯅꯥꯎ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯁꯟꯕꯤ, ꯃꯤꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯆꯥꯔꯒꯦ, ꯀꯥꯟꯅꯗꯦ, ꯆꯠꯂꯨꯔꯒꯦ". "ꯏꯃꯥ, ꯍꯧꯒꯠꯂꯣ, ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯉꯥꯡꯕꯤ ꯃꯥꯜꯂꯤ ꯏꯃꯥ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯕ, ꯏꯃꯥ ꯍꯧꯒꯠꯂꯣ, ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯏꯃꯥ"꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯉꯥꯡꯕꯤꯗꯨ ꯃꯊꯤꯕꯣꯡ ꯃꯔꯤꯟ ꯐꯣꯏꯗꯠꯂꯒ ꯆꯥꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯁꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ "ꯉꯥꯡꯕꯤ, ꯍꯧꯒꯠꯂꯣ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯔꯤꯕ ꯃꯇꯧꯁꯦ, ꯃꯁꯤꯒꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯤꯅ ꯐꯠꯇꯕꯁꯦ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯏꯕꯦꯝꯃ ꯍꯧꯒꯠꯂꯣ, ꯅꯁꯥꯗꯣ ꯅꯥꯔꯅꯤꯌꯦ, ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯂꯩꯇꯕꯅꯤ, ꯍꯧꯒꯠꯂꯣꯁꯦ ꯂꯥꯛꯑꯣ ꯏꯕꯦꯝꯃ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨ ꯁꯁꯤꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯁꯁꯤꯒꯤ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯕ ꯆꯤꯡꯅꯕꯗꯒꯤ ꯃꯍꯥꯛꯅ ꯁꯁꯤꯕꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ "ꯁꯁꯤꯒꯤ ꯃꯃꯥ, ꯁꯁꯤꯒꯤ ꯃꯃꯥ, ꯇꯥꯔꯤꯕ꯭ꯔꯣ? ꯁꯁꯤꯒꯤ ꯃꯄꯥꯕꯨ ꯂꯩꯕꯔꯣ? ꯑꯣ ꯁꯁꯤꯒꯤ ꯃꯃꯥ, ꯁꯁꯤꯒꯤ ꯃꯄꯥ ꯂꯩꯕꯔꯣ"꯫ "ꯑꯁ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯂꯥꯛꯂꯤꯅꯤ ꯃꯁꯤꯒꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯦ꯫ ꯑꯉꯥꯡꯁꯤꯁꯨ ꯇꯨꯝꯊꯈꯔꯦ, ꯃꯍꯥꯛꯅ ꯀꯧꯔꯤꯕꯁꯤ ꯑꯉꯥꯡꯁꯦ ꯇꯥꯔꯗꯤ ꯀꯤꯕꯅ ꯂꯣꯏꯕ ꯇꯥꯔꯦꯅꯦ,
ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ? ꯑꯣ, ꯂꯩꯌꯦ. ꯀꯅꯥꯅꯣ? ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ? ꯍꯧꯖꯤꯛꯇ ꯇꯨꯝꯊꯈꯤꯕꯇ ꯉꯥꯏꯔꯤꯌꯦ꯫ ꯍꯧꯗꯣꯛꯆꯔꯛꯎ ꯍꯥꯏꯕꯔꯣ? ꯀꯅꯥꯅꯣ? ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕꯔꯣ? ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯁ, ꯃꯄꯥ ꯂꯩ ꯍꯥꯏꯕ? ꯃꯄꯥ ꯂꯩꯔꯗꯤ ꯑꯩ ꯉꯁꯤ ꯁꯁꯤ ꯆꯥꯕ ꯐꯪꯉꯔꯣꯏꯗꯣ꯫ ꯆꯠꯍꯧꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯏꯊꯋꯥꯏꯁꯦ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯁꯤꯒꯤ ꯃꯄꯥꯁꯨ ꯃꯄꯥꯟꯗ ꯁꯦꯟ ꯇꯥꯜꯂꯨꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯑꯌꯨꯛ ꯉꯟꯇꯥ ꯌꯥꯆꯪꯉꯛꯄꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯁꯤꯅ ꯃꯄꯥ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯎ ꯇꯝꯖꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯉꯥꯡꯕꯤꯗꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯣ ꯌꯥꯝꯅ ꯐꯠꯇꯦ ꯄꯥꯕꯨꯡ꯫ ꯑꯗꯨꯒꯅꯦ, ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏꯌꯦ ꯄꯥꯕꯨꯡ꯫ ꯍꯣꯏ, ꯏꯆꯥꯇꯣꯝꯕꯤ, ꯄꯥꯕꯨꯡ ꯂꯣꯏꯅ ꯇꯥꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯅꯅꯦ ꯅꯄꯥꯕꯨꯡꯗ ꯇꯝꯂꯛꯂꯦ꯫ ꯂꯝꯕꯤꯗ ꯂꯥꯛꯄꯗꯅꯦ ꯑꯩ ꯄꯥꯎ ꯂꯣꯏꯅꯃꯛ ꯇꯥꯔꯛꯑꯦ꯫ ꯆꯣ, ꯏꯆꯥꯁꯤꯗꯤ ꯁꯥꯟꯅꯖꯔꯨꯔꯣ, ꯀꯔꯤꯁꯨ ꯀꯤꯕ ꯇꯧꯔꯨꯅꯨꯗ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯜꯂꯛꯄ ꯌꯥꯝꯅ ꯐꯔꯦ꯫ ꯃꯁꯤꯒꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕꯤꯗꯨꯁꯨ ꯆꯥꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯒꯅꯦ, ꯅꯍꯥꯟ ꯑꯍꯤꯡ ꯑꯃꯅ ꯁꯁꯤꯒꯤ ꯃꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯧꯔꯛꯂꯤꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯁꯤ ꯆꯥꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯃꯥꯒꯤꯗꯣ꯫ ꯑꯩꯅ ꯁꯁꯤꯒꯤ ꯃꯄꯥ ꯇꯨꯝꯈ꯭ꯔꯦ, ꯍꯧꯗꯣꯛꯆꯔꯛꯎ ꯍꯥꯏꯕꯔꯣ? ꯀꯔꯤꯒꯤꯅꯣ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯍꯥꯏꯅ ꯍꯪꯉꯤꯕꯅꯤ꯫ ꯑꯩ ꯂꯩꯇꯦ ꯍꯥꯏꯕ ꯃꯥꯅ ꯁꯣꯏꯗꯅ ꯆꯤꯡꯅꯔꯝꯒꯅꯤ꯫ ꯐꯔꯦ, ꯑꯩ ꯈꯨꯟꯖꯥꯁꯤꯡ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯈꯤꯒꯦ꯫ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯗ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯦ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯇꯣꯔꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯁꯤꯒꯤ ꯃꯄꯥ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯒ ꯋꯥ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯐꯔꯦ, ꯑꯩ ꯃꯌꯥꯝꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯑꯂꯨꯕ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ꯫ ꯃꯁꯤꯒꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯦ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯇꯣꯔꯤ꯫ ꯑꯩꯅ ꯂꯪꯐꯩꯗ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯟꯕꯤ ꯉꯥꯡꯕꯤꯗꯨꯁꯨ ꯆꯥꯊꯣꯛꯄꯤꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯍꯥꯏ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯩ ꯂꯪꯐꯩ ꯆꯠꯈꯤ ꯍꯥꯏꯕ ꯆꯤꯡꯅꯕꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯦ ꯑꯃꯨꯛꯇ ꯐꯥꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯤ ꯅꯝꯊꯨꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯌꯥꯝ ꯁꯣꯛꯂꯛꯀꯗꯧꯔꯤ ꯃꯌꯥꯝ꯫ ꯏꯆꯥ ꯏꯁꯨ ꯁꯣꯛꯂꯛꯀꯗꯧꯔꯤ, ꯁꯟꯕꯤ ꯁꯟꯅꯥꯎ ꯀꯌా ꯃꯥꯡꯉꯛꯀꯗꯧꯔꯤ꯫ ꯃꯌꯥꯝꯒꯤ ꯀꯔꯤ ꯃꯣꯠꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯒꯨ, ꯑꯃꯨꯛꯇ ꯇꯥꯟꯅꯁꯤ꯫ ꯃꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅ ꯇꯧꯔꯁꯤꯒꯦ ꯃꯌꯥꯝ? ꯌꯥꯝꯅ ꯆꯨꯝꯃꯤꯅꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯗꯣ꯫ ꯑꯩꯈꯣꯏꯁꯨ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯅꯤ꯫ ꯀꯔꯤꯅꯣ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ? ꯑꯁꯨꯝ ꯃꯥꯅ ꯍꯦꯟꯖꯤꯜꯂꯛꯇꯅ ꯈꯨꯟꯖꯥ ꯑꯩꯈꯣꯏ ꯁꯦꯟ ꯇꯥꯟꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯆꯨꯝꯗ꯭ꯔꯅꯦ ꯏꯇꯥꯎꯁꯥ? ꯏꯇꯥꯎꯁꯥꯁꯨ ꯍꯥꯏꯔꯣ, ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯖꯥ ꯑꯃꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯁꯣꯏꯗꯅ ꯏꯇꯥꯎ ꯃꯗꯨ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯂꯥꯛꯂꯝꯃꯗꯤ ꯉꯁꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯏꯇꯥꯎꯅ ꯍꯦꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯣ꯫ ꯏꯇꯥꯎ ꯃꯌꯥꯝ, ꯃꯇꯝꯁꯤ ꯊꯦꯡꯊꯕ ꯌꯥꯗ꯭ꯔꯦ꯫ ꯆꯠꯂꯁꯤ, ꯊꯥꯡ ꯐꯦꯡꯂꯨꯔꯁꯤ, ꯃꯁꯤꯒꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯦ ꯃꯈꯨꯠ ꯀꯛꯊꯠꯂꯁꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯁꯤꯒꯤ ꯃꯃꯥꯅ ꯁꯁꯤꯒꯤ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣꯅꯦ, ꯑꯩꯗꯤ ꯀꯤꯖꯕꯅ ꯂꯣꯏꯔꯦꯅꯦ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯧꯔꯤꯁꯤꯕꯨ? ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯁꯤꯒꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯦ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ꯫ ꯃꯍꯥꯛ ꯏꯆꯥ ꯁꯁꯤꯕꯨ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯛꯇꯣꯔꯤꯅꯤ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯨ ꯄꯥꯕꯨꯡ? ꯍꯩ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯂꯥꯡꯒꯅꯨ꯫ ꯑꯉꯥꯡ ꯇꯥꯔꯗꯤ ꯑꯃꯨꯛ ꯀꯤꯖꯕꯅ ꯂꯣꯏꯔꯅꯤ꯫ ꯅꯪꯅꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯃꯍꯥꯛꯅꯅꯦ ꯑꯩ ꯂꯩꯕ꯭ꯔꯥ ꯍꯪꯉꯛꯑꯗꯤꯅꯦ ꯂꯩꯇꯦ, ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ꯫ ꯃꯗꯨꯗꯇ ꯃꯍꯥꯛ ꯃꯈꯨꯠꯇꯨ ꯊꯤꯟꯖꯤꯜꯂꯛꯀꯗꯧꯕꯅꯤ꯫ ꯃꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ꯫ ꯃꯗꯨꯒꯤ ꯇꯥꯟꯆꯥꯕꯗꯣ ꯑꯩꯈꯣꯏꯅ ꯂꯧꯍꯧꯕ ꯇꯥꯏ꯫ ꯏꯃꯥ, ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯅꯔꯤꯗꯣ? ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯣ ꯑꯩ ꯆꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯣ? ꯀꯔꯤꯅꯣ ꯏꯃꯥ, ꯑꯩꯗꯤ ꯀꯤꯖꯕꯅ ꯂꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯄꯥꯕꯨꯡ? ꯀꯩꯅꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯑꯩ ꯆꯥꯕ ꯂꯥꯛꯇꯣꯏꯔꯣ? ꯑꯩ ꯂꯣꯠꯈ꯭ꯔꯒꯦ ꯄꯥꯕꯨꯡ, ꯑꯩ ꯀꯤꯖꯕꯅ ꯂꯣꯏꯔꯦ꯫ ꯃꯃꯥ, ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ, ꯑꯩ ꯀꯤꯖꯕꯅ ꯂꯣꯏꯔꯦ꯫ ꯃꯃꯥ, ꯑꯉꯥꯡꯁꯦ ꯄꯥꯈꯠꯂꯅꯤ꯫ ꯆꯠꯂꯣ ꯏꯃꯨꯡꯗ, ꯅꯃꯥꯅ ꯐꯝ ꯃꯊꯛ ꯑꯁꯤꯗꯅꯦ ꯀꯥꯈꯠꯂꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅꯅꯦ ꯑꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯄꯗ ꯅꯪꯅꯅꯦ ꯑꯩ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ꯫ ꯀꯥꯎꯒꯅꯨꯀꯣ, ꯃꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯤ꯫ ꯃꯗꯨꯗ ꯑꯩꯅ ꯊꯣꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯒꯦ꯫ ꯃꯈꯨꯠꯇꯣ ꯍꯦꯛ ꯊꯤꯟꯖꯤꯜꯂꯛꯄꯗ ꯑꯩꯒꯤ ꯊꯥꯡꯁꯥꯡꯁꯤꯅꯅꯦ ꯍꯦꯛꯇ ꯌꯥꯟꯊꯒꯗꯕꯅꯤ꯫ ꯆꯠꯂꯣ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯁꯤꯒꯤ ꯃꯃꯥꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯣ ꯁꯁꯤꯒꯤ ꯃꯃꯥ, ꯁꯁꯤꯒꯤ ꯃꯄꯥ ꯂꯩꯕꯔꯣ? ꯁꯁꯤꯒꯤ ꯃꯃꯥ, ꯁꯁꯤꯒꯤ ꯃꯄꯥꯕꯨ ꯂꯩꯕꯔꯣ?
ओ लेते लेते नंग फैदे चथोखी कनानो मतंग सारे खुद से हेक्ता थिंगजिल लगे ऐ सी बता रे ऐ ngasi सी बता रे ससी की मपान आई बो हाथ खरनी ऐ चलौरगे ऐ सी बता रे करी की चेली हुजती ngaiखो चेनखिनु नखुत अमदसु कके खुंजा मयाम थोरक लो लाओ इबा ऐ सी बता रे ऐ सी बता रे ससी की मामा चिंथी वी ना लेते मीनंबी ससी की मामा चिंथी बे चेनसिनसी मयाम मांखिबा तारे चेनसिनसी मयाम जंगलोंदा चंख्रबदि अमु हंगावररोय अखोइना चेनसिनसी मयाम लाए लाए मीसिंग लाए आइबु कदमदा लोट खिसिगे खुद मसिसु कखिबा तारेने करिनोने आइबु कदमदा लोलसिगे मयाम तू आदा लेदि आदा चंगसिनसी लाओ मयाम लाओ चंगसिनसे युसिले ने ओइबु हतकनु आई चचरगे मफमसिगे आइबु हतोपिगना मतौ असुमना खुंजा मयाम पुल्लगा अपुनबना पांगनी हाइबगी सक्तमदु लौरगा लाई खुसांगबिबु माइथिबा पिदुना मखोइना यामना नुंगाइना पुंसी अमा लेनखिरमी मसा मसागे मथौदांग पांगथोक्तुना अमदि सेंथोक लंबी पुथोकनादुना खुंगंग अदु हराव तयामना लैबा ओइखि ससिगी ममा मचासु यामना हरावना मफम अदुदा मपुंसी लेनखि मतौ असुमना वारी असि मतांग असेदा लोइसिंजरे सोइखिबा लानखिबा कया यौरिबा सुंगक्पिगनी थागतचरी।